Handak Manipurda len yawa nonglay nungsitna mafam kaya amang ata thokre miyam khamtheng na wanari maramaduna lengak na thodok asi natural disaster ni haina lautu u relief package wina lupa crore chani pibinaba Prime Minister Narendra Modi da ai bachirol tha khare haina MPCC ki President ke Mega Chandra phongdokre haukiba me manga da thokiba len yawa nonglay nungsitna sokhal lamlaba langtaba lep mayai lekai gi yum sing yengsin khongchetta wafamase mahakna phongdokibani Mega Chandra na makha tarduna lengakna thodok asida yum lising taramanga hena amang ata thokhan lamle haina phongdokre adubu lengakna sokhal lamliba yum kai sing asi semjin naba State Disaster Relief Fund SDRF tagi lupa crore taruka lag marfudra khak kaithokle hairiba se loktak pata tumbora aba thadabaga manani kari sukana bufangloi Mahusagi kudong thiba sida sokhan lamliba si yeng lurabadi crore chani gi relief fund ama mathau tagani Manipurda amukta thokidriba mawong sitkiba len yawa nonglei nungsitna amang ata thokhaliba sida paliba lenga kasina center da taksin dabage maram karigino center da paliba BJP lengak amadi state da paliba BJP lengak ani asigi mari phatrabra haina hanki Karigidamagta asuk sathina soaba sugumba natural disaster se masi state na central government da taksin bidisi karigino masi karigi national disaster ne na karigi laukthokna na ba state government na hona bidribano state government ga central government ga bari phatrabra aikoi manipur dadi double engine government ni state sita hujik kaithoiba crore taruka lakh maudra se masidi yenthokpada lupa lising amba bok thongdre Karamaina Zinghalai Dorino, Adagi Karamaina Mahi Marong Shokiba, Manama Sing Shokiba, farm livestock, Adagi veterinary, Yengi farm, Adagi Tungan Basagi, farm Bingto River Mayam, City Pasaka Hakia, Pivigin. Aduga Zinga Pigani Hadisi, Yumama the Tin Manamum, Zinga Manamum Piraga Yagadra. Adi Yamna Pikpa, Yentokoda Parakta, Taikogi relief fund ama, Karor Taruka lag Maudra Tado Pasidi, Lokta Tum Tata Bagatsamane, Masina Karimata Wongamoy.